Hello guys, welcome to my channel. ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯛꯇꯨꯅ ꯂꯥꯛꯆꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯏꯔꯣꯝꯕ ꯌꯥꯎꯔꯦ, ꯑꯗꯒꯤ ꯊꯕꯤ ꯌꯥꯎꯔꯦ, ꯑꯗꯒꯤ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯁꯤꯗ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯁꯤ ꯉꯥ ꯀꯧꯇꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯅ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯦ ꯐꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥ ꯀꯧꯇꯥ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯆꯔꯦ꯫ ꯀꯣꯟ ꯁꯝꯅ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯏꯟꯖꯔꯛꯀꯦ꯫ ꯉꯥ ꯃꯇꯣꯡ ꯍꯥꯞꯆꯒꯦ꯫ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯞꯆꯔꯛꯀꯦ꯫ ꯈꯤꯇꯪ ꯑꯣꯏꯅ ꯍꯥꯎꯋꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ, ꯀꯧꯇꯥ ꯉꯥ ꯊꯣꯡꯕꯁꯦ꯫ ꯀꯨꯏꯔꯦ ꯉꯥ ꯀꯧꯇꯥ ꯊꯣꯡꯕ ꯆꯥꯗꯕ꯫ ꯉꯥ ꯑꯇꯥꯎꯕ ꯃꯈꯥꯒꯤ ꯄꯤꯁ ꯈꯨꯆꯥꯎꯗꯣ ꯌꯦꯡꯉꯣ ꯁꯣꯏꯔꯦ ꯉꯥ ꯀꯧꯇꯥꯒꯤ꯫ ꯉꯥ ꯑꯇꯥꯎꯕꯁꯦ ꯍꯥꯎꯋꯦ꯫ ꯏꯟꯖꯥꯡ ꯑꯄꯣꯞꯄꯁꯨ ꯍꯥꯎꯋꯤꯅꯦ ꯐꯖꯅ ꯍꯥꯎꯋꯦ꯫ ꯍꯥꯏꯒ꯭ꯔꯦ꯫
ꯃꯄꯨꯡ ꯈꯥꯡꯒ ꯅꯃꯨꯈꯥ ꯑꯇꯥꯎꯕꯁꯦ ꯈꯤꯇꯪꯗꯤ ꯍꯥꯎꯋꯤꯀꯣ ꯃꯌꯥꯝ ꯇꯥꯎꯔ ꯆꯥꯕꯤꯌꯨ ꯍꯥꯠꯄ ꯑꯇꯥꯎꯕꯁꯨ ꯌꯥꯎꯋꯦ ꯁꯥꯠꯄꯁꯨ ꯌꯥꯎꯋꯦ ꯂꯣꯏ ꯌꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯌꯥꯝꯁꯤꯗꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯎ ꯃꯇꯨꯡ ꯂꯣꯏ ꯆꯥꯎꯔꯦꯀꯣ ꯌꯥꯝ ꯌꯦꯂꯥꯄꯨꯞꯁꯦ ꯍꯥꯎꯋꯦ ꯏꯁꯤꯡ ꯀꯨꯟꯗꯣ ꯃꯟ ꯇꯥꯒꯕ ꯌꯣꯡꯆꯥꯛꯇꯤ ꯐꯅꯌꯥꯝ ꯆꯥꯏꯌꯦꯕꯨ ꯃꯅꯝꯁꯦ ꯀꯥ ꯍꯦꯟꯅ ꯅꯝꯕ ꯑꯣꯏꯗꯦꯗ ꯍꯧꯖꯤꯛꯀꯤ ꯀꯥꯟꯒꯤ ꯌꯣꯡꯆꯥꯛꯁꯦ ꯊꯥꯏꯅꯗꯤ ꯃꯅꯝꯗꯣ ꯍꯅꯨꯔꯤꯉꯥꯏꯒꯤ ꯃꯅꯝꯗꯣ ꯑꯗꯨꯅꯤ ꯃꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯃꯗꯤ ꯈꯦꯠꯅꯔꯦ ꯃꯅꯝꯒꯁꯦ ꯅꯝꯕꯨ ꯅꯝꯗ꯭ꯔꯦꯗ ꯃꯌꯥꯝ ꯃꯇꯣꯟ ꯎꯍꯟꯕ ꯑꯆꯧꯕꯗꯣ ꯉꯥ ꯃꯇꯨꯝ ꯀꯧꯇꯥ ꯉꯥ ꯃꯇꯨꯝ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯃꯊꯦꯜꯁꯦ ꯍꯥꯏꯔꯛꯄꯗꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪꯗ ꯄꯨꯂꯞ ꯆꯥꯕꯗꯣ ꯍꯟꯗꯛꯇꯤ ꯉꯝꯗ꯭ꯔꯤꯑꯕ ꯇꯦꯛ ꯁꯨꯝ ꯇꯧ ꯆꯥꯔꯛꯀꯅꯤ ꯋꯥꯔꯧꯕꯤꯅꯨ ꯂꯥꯏꯔꯕ ꯃꯨꯛꯕꯥꯡꯅꯦ ꯑꯗꯨꯅꯅꯦ
ꯊꯨꯛꯅꯤꯡꯉꯁꯤ ꯂꯩꯄꯨꯡ ꯈꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯩꯗꯤ ꯆꯞꯃꯥꯟꯅ ꯉꯥꯏꯔ ꯃꯣꯡꯉꯁꯨ ꯇꯥꯕ ꯃꯈꯥꯒꯤ ꯃꯄꯥꯟꯗꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯜꯂ ꯆꯥꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯗꯤ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯕ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯝꯇ ꯈꯜꯂ ꯆꯥꯒꯦ ꯉꯝꯕꯁꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯍꯩ ꯃꯇꯣꯛꯇꯣ ꯃꯆꯨ ꯃꯨꯠꯇꯕ ꯋꯥꯅꯤ ꯃꯅꯨꯡꯁꯦ ꯃꯌꯥꯝ ꯆꯥꯕꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯧꯗꯕꯁꯤꯡꯕꯨ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ